The UNLF के former chairman RK Sanayaima Chattuna Khunja Singga Hakthengnana Unakhre Khunna duda Khunja Singga Unabagi mifam ama pangthoki mifam aduda Khunna dugi ahal angang khaktana khudingmakna saruk yaduna thamoigi oiba pendaba wafam kaya paudamki Lei Ingkhol gi matangda RK Sanayaima na pawmisingda phongdokibada chahi ani makhai hena kuki khutlai paiba singa lanthengaduna lakli masigi mathakta pikraba iramda masigi mioi lising humfu hena lanjenaduna leiringai cherakta sahi marfutara hena khunda duna laklaba khun nasigi khunja singbu tanthokna basilak pasi achumba nate lengak na miyambu yengsinna ba leiraga chathariba thawong asidi peningai oide lengak na ngammi mata gompam daba thabak chatharaklabadi maraipa kidam maidik pidagi maijawbi olakani haiba wafam thamki khun adudagi haujarakpi khunja nupi macha amana phongdorakpada khul aduda matam sangna pokpadagina leiraklaga hingna balambi kaya khun aduna pibiduna laklaga atopa mafam amada hongbada dakar leiba khudimak piba ngamgadra government school da mahitam liba satra sing karaida mahitam gani maramaduna lengak na wakal khantabiyu haiba wafam thamki moina chakot pamna badi akhui buju chakot hanbiramo masi phawada hawrakpada ina wari bada kaise asi chakot hanbiramo aduga moi chakot na budu sinjawo akhui gi lamje loge arba akhui thabang mapam asi da leriba mama oi baba oi lamje da lei sinja nongwai sa tan manga tane asi de mapam amadu hungtokib akhui kamram ni hingani moina mapam piri bada akhui da mathematic charabra akhui gi chenphok lambi leiraga da government school da tamne ina pa hoi chi chen singji mafam da leiraga leita mafam gi da khawai khan ba dang wai ai da ne da leije da ku ko khan biyo ai da sin da Lei Ingkhol muthakta Lei Ingkhol na koi gi